ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯍꯧꯖꯤꯛ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯃꯥꯔꯁꯤꯌꯥ ꯊꯥꯡꯒꯠꯂꯦ ꯃꯊꯪꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯒꯗꯕ ꯀꯣ-ꯄ꯭ꯔꯗ꯭ꯌꯨꯁꯔ ꯍꯥꯎꯕꯤꯖꯝ ꯁꯨꯔꯖ ꯀꯨꯃꯥꯔ ꯀꯣ-ꯄ꯭ꯔꯗ꯭ꯌꯨꯁꯔ ꯍꯥꯎꯕꯤꯖꯝ ꯁꯨꯔꯖ ꯀꯨꯃꯥर ꯁꯦꯝ ꯃꯌꯥꯝ ꯄꯨꯗꯣꯡꯄꯨ ꯌꯥꯝ ꯄꯨꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯄꯥꯡꯒꯩꯗ ꯆꯠꯂꯤꯅꯤ ꯄꯥꯡꯒꯩꯗ ꯀꯅꯥꯒꯤꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯊꯧꯕ ꯏꯅꯥꯎ ꯍꯥꯎꯕꯤꯖꯝ ꯁꯣꯃꯦꯟ ꯀꯨꯃꯥꯔ ꯀꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯀꯤ ꯋꯥꯍꯩ ꯃꯌꯥꯝꯒꯤ ꯅꯥꯀꯣꯡꯗ ꯉꯁꯤ도 ꯉꯪꯗꯅ ꯂꯩꯔꯤ ꯃꯔꯨ ꯂꯣꯏꯈ꯭ꯔꯦ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯥꯒꯤ ꯂꯥꯁ ꯃꯤꯀꯨꯞꯇꯣ ꯑꯗꯨ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯅꯥꯀꯣꯡꯗ ꯉꯪꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯐꯦꯃꯤꯂꯤꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯐꯦꯃꯤꯂꯤ ꯑꯣꯏꯔꯕꯅꯤꯅ ꯉꯁꯤ ꯏꯆꯥꯒꯤ ꯍꯥꯏꯕꯗꯤ ꯌꯨꯕ꯭ꯔꯥꯖꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯁꯣꯛꯄ ꯏꯆꯥꯅ ꯁꯛꯄ ꯏꯁꯩꯗꯣ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯃꯥꯒꯤ ꯕꯕꯥꯒꯤꯗꯃꯛ ꯃꯥꯁꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯀꯣ ꯀꯨꯀꯤꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯀꯨꯀꯤꯅ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯏꯅꯥꯎ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯏꯁꯩꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄꯨꯊꯣꯛꯄꯗ ꯑꯗꯨꯒꯤꯗꯨꯒ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯦ ꯑꯉꯥꯡꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯀꯩ ꯂꯩꯕꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯆꯥꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯇꯩꯁꯨ ꯊꯧꯅꯥ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯪꯗꯅ ꯊꯧꯅꯥ ꯍꯥꯞꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒ ꯂꯣꯏꯅꯅ ꯁꯣꯝꯗ ꯁꯨꯔꯖ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯣꯝꯗ ꯁꯤꯕꯥꯅꯟ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯂꯩ ꯃꯥꯒ ꯂꯣꯏꯅꯅ ꯏꯃꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯂꯩ ꯑꯗꯣ ꯏꯆꯟ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎ ꯑꯊꯧꯕ ꯕꯣꯅꯤ ꯁꯔꯃ ꯍꯥꯏꯅꯀꯣ ꯅꯤꯡꯊꯧꯈꯣꯡꯒꯤ ꯃꯥꯒꯤ ꯃꯤꯁꯦꯁ ꯑꯣꯏꯗꯣꯏꯅꯤ ꯏꯆꯟ ꯔꯦꯁꯃꯥ ꯂꯥꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯗꯕꯀꯣ ꯑꯊꯧꯕ ꯃꯩꯁꯅꯥꯝ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯃꯃꯥꯁꯨ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯃꯥꯒ ꯏꯆꯟꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯔꯤꯁꯤꯞ ꯇꯧꯔꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯄꯥꯡꯒꯩꯗ ꯆꯠꯃꯤꯟꯅꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯄꯨꯕꯤꯔꯒꯦꯅ ꯑꯗꯨꯒ ꯄꯥꯡꯒꯩ ꯇꯧꯔꯒ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯍꯧꯖꯤꯛ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯃꯥꯔꯁꯤꯌꯥ ꯊꯥꯡꯒꯠꯂꯦ ꯁꯣꯝꯗ ꯏꯅꯥꯎ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯨ ꯂꯥꯛꯏ ꯏꯆꯟ ꯔꯦꯁꯃꯥꯁꯨ ꯂꯥꯛꯑꯦ ꯁꯣꯝꯗ ꯏꯆꯟ ꯔꯦꯁꯃꯥ ꯍꯥꯏ ꯇꯧꯔꯣꯅ ꯁꯣꯝꯗ ꯏꯆꯟ ꯉꯥꯛꯇꯅꯦ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯍꯥꯏ ꯇꯧꯔꯣ ꯅꯣꯏꯁꯨ ꯊꯥꯖꯜ ꯃꯃꯥꯁꯨ ꯍꯥꯏ ꯇꯧꯕꯤꯔꯣ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯃꯤꯅ ꯂꯤꯛꯄꯅꯤꯅ ꯁꯤꯕꯥꯅꯟꯕꯨ ꯊꯅꯝꯃꯦ ꯃꯌꯥꯝ ꯁꯤꯕꯥꯅꯟ ꯃꯇꯣꯟꯗ ꯂꯦꯞꯄ ꯂꯩꯍꯧꯔꯦ ꯃꯥꯕꯨ ꯔꯨꯝ ꯐꯥꯎꯗ ꯊꯤꯟꯅꯕ ꯑꯩꯅ ꯀꯟꯅ ꯑꯦꯔꯦꯟꯖ ꯇꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯔꯁꯤꯌꯥ ꯁꯣꯝꯗ ꯑꯝꯇꯪ ꯌꯦꯡꯉꯨꯅ ꯁꯣꯝꯗ ꯃꯥ ꯏꯁꯩ ꯀꯟꯅ ꯃꯥꯔꯁꯤꯌꯥ ꯀꯟꯅ ꯏꯁꯩ ꯌꯦꯡꯉꯤ आधे होगा मखा ताब आपसे रखे वारी कब तक बात है माई सही है जो देखो परेशान है कैसे पग में जादू तेरे जिस्म का हाँ ना तो मुझे मुझे बताइए Orang nan thabo yang chin ba gini ba ayo na thi le yang sila ko no ko sila sibana la me ba sibana la ai wan thai je ko si un na mini iba ni ko thon ko re di na ko ri bo na dai khangi ba la ga don sao phan ni ai khangi ba na dai ma mau khangi ai ba la ko khangi ba khangi ba ura kan da phagi adu ura phagi ni la ko sao na sang si lai ma la sang si la
Chisla chisla. Nugsiraba La la la. isay asig Oh. release daw pagit larong gam Nice nice. na sel gi mating pampirak pa music ni Kadai. matang nagsinjage ahan baga Ang mulai ure ne am. Acting am hai. Kaya na punja release saro na video na. Internet ta saro kara. Wali. Akwai hamu na ji ko. Akwai Koro di na mai. Oh. Sige lebih yang laba lagi berasa bersama kembali ditanda dan ikut pergi kalau masih Nagmahal masih laba music video album masih untuk na bukan na kawang hatsang yaw na kan na pala binida Mission for Social Transformation Day dari 2 members namun tu mo di ako ni pagpunta yang dari satu ni ako di ikay kung nabuot pagi tawag na doon sa sila na kita magka naman ito sa nangansing hindi lagi na bahagi na sila tayo ni Cesar Sino nakikitawag na ng Sindari ang mga ng Sindari kawin tulit at sige at matanda sarak sila na kita magka kasi ni video album kasi mo kalau hatsang lama tentu nak buat lagi music video album masih single madi child artist ni ek to wini ba leki driba thauba samin kumagi amat tepuk jaba ba chalu pa haubjam yuras mathanga sem sadra lagi child artist ta tenjin morangcha pitliba angasi aiba music video album masih da child artist oina ek to wini na bakta Tenjing merang sabe so stage betakta kokachari kanta yang membu so stage betakta kokachari Jadi masalah terlihat betul kanta yang belum artis ki Chamen Lauren Dam usu di lagi na ba channel na ngi mathanda choreography Sonia Laisham masih mathanda masih na ba music video album masih choreography na tabiri ba Sonia Laisham ni mathanda director of photography Bung Konjabam ready lagi na ba naik ke thongdan singjari thagachari nanau GS director of photography Bung Konjabam so thagachari production mami to gina haiba chamlaba khotan process ni gina bakta mamu busu narumna hajari thagachari mathanda same sadhan lagi da co-producer Havijam Suresh Kumar same sadhan lagi da Lebat memento si lagi na bahaya na ulit cari.
थागतचरी पांगयंगदों मेरा पाइबी जन सेक्रेटरी ने असाबो सोमकन थागतचरी कोरंग आम बखुबन अपोप नपा मियाम की बाबा मुसु असी असी बुला बच्चन ने खुदल पोट से पीबी नबी दमकता आगी बाबा मुसु बोलने को कच्चन थागतचरी आगी बाबा बिसु थागतचरी और बिसल बिसु